ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯤꯂꯣꯇꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯣꯏꯊꯥꯞꯇꯨ ꯃꯈꯣꯏꯒꯤ ꯂꯧꯄꯨ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯀꯨꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯕꯗ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯐꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯑꯣꯏꯅ ꯂꯩꯍꯟꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯥꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯦꯝꯃꯥ, ꯅꯪꯅꯦ ꯃꯤꯒꯤ ꯌꯨꯝꯖꯥꯎ ꯆꯥꯎꯔꯕ ꯂꯧ ꯍꯤꯡꯈꯣꯜꯗꯣ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯔꯒ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯗꯅ ꯂꯩꯅꯨꯀꯣ." ꯇꯤꯂꯣꯇꯃꯥꯅ, "ꯂꯩꯔꯣꯏꯕ ꯏꯃꯥ, ꯏꯃꯥꯕꯨ ꯃꯣꯏꯅ ꯊꯥꯖꯕꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯏꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯧꯕ ꯅꯠꯇꯦꯕ꯫ ꯑꯗꯨꯅꯤ ꯀꯨꯞꯅ ꯀꯔꯥꯏꯗ ꯀꯔꯤ ꯍꯥꯏꯅ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯨꯀꯣ." "ꯍꯣꯏ ꯏꯃꯥ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨꯅꯦ ꯆꯪꯈ꯭ꯔꯒꯦ, ꯊꯕꯛ ꯈꯔ ꯌꯥꯝꯂꯤ꯫ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯂꯩꯔꯨꯗꯧꯔꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ." "ꯍꯣꯏ ꯏꯃꯥ" ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯣꯏꯊꯥꯞꯁꯨ ꯐꯅ ꯆꯤꯜꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯡ ꯁꯣꯛꯂꯛꯄ ꯑꯗꯨꯗ ꯇꯍꯥ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ, "ꯌꯥꯔꯦ ꯀꯔꯥꯏ ꯅꯈꯨꯠꯇꯣ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ. ꯁꯦ ꯅꯪꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯆꯦꯛꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯁꯥꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ." "ꯑꯧ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ." ꯆꯣ ꯏꯃꯥ ꯁꯨꯝ ꯂꯩꯍꯧꯔꯦ, ꯊꯤꯟꯗꯣꯛꯂꯔꯣꯏ." "ꯍꯣꯏꯁꯦ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯗ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯣꯏꯊꯥꯞꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯊꯣꯡ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯖꯔꯒ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕꯅꯦ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯤꯂꯣꯇꯃꯥꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯋꯥꯏꯗꯨꯅ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯗꯨꯒꯤ ꯂꯝꯗꯨ ꯇꯝꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯣꯟꯊꯣꯡꯗꯨꯗꯒꯤ ꯂꯦꯞꯂꯒ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ, "ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ? ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎ." ꯃꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩ ꯃꯈꯣꯡ ꯁꯣꯝꯂꯝꯕ ꯊꯦꯀꯣ ꯃꯆꯤꯟꯗ ꯇꯞꯅ, "ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯈꯨꯜꯂꯩ ꯈꯣꯟꯗꯥꯁꯦ ꯍꯥꯎꯈꯤꯗ꯭ꯔꯦꯗ." ꯑꯁꯣꯝꯗꯒꯤ ꯇꯤꯂꯣꯇꯃꯥꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯅꯅꯥꯟꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯍꯥ? ꯑꯩꯅ ꯍꯥꯏꯕꯒ ꯌꯥꯗ꯭ꯔꯗꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯈꯪꯗꯦꯅꯦ?" ꯊꯦꯀꯣꯅ, "ꯑꯣ ꯂꯥꯛꯆꯔꯦ, ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯧꯕꯅꯤ. ꯁꯥꯎꯕꯤꯅꯨ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ" ꯍꯥꯏꯅ ꯊꯦꯀꯣꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯆꯩꯒꯗꯨ ꯆꯣꯡꯊꯣꯛꯂꯒ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯂꯣꯟꯅꯗꯨꯅ, "ꯏꯕꯦꯝꯃ, ꯀꯅꯥ ꯀꯔꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦꯍꯦ. ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯕꯨ ꯄꯥꯟꯅꯅꯕ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯌꯨꯝꯕꯨꯒꯤ ꯃꯔꯤ ꯃꯇꯥꯅꯤ. ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯣ ꯌꯥꯝ ꯊꯨꯅ. ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯌꯨꯝꯁꯤꯗꯒ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯖꯤꯜꯂꯨ. ꯑꯇꯩꯗꯁꯨ ꯍꯥꯏꯌꯨ" ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯌꯨꯝꯗꯨ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯦꯀꯣꯁꯨ ꯃꯆꯤꯟꯗ ꯇꯞꯅ, "ꯅꯍꯥꯟꯗ ꯏꯃꯥ ꯏꯕꯦꯝꯃꯅꯗꯤ ꯃꯣꯏꯗ ꯊꯕꯛ ꯁꯨꯗꯅ ꯂꯩꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯅꯤ ꯀꯥꯏꯅ. ꯃꯥꯁꯨ ꯑꯩꯈꯣꯏꯗꯧꯅ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯃꯤꯅꯥꯏ ꯃꯀꯨꯞ ꯑꯣꯏꯕꯒꯤꯔ ꯀꯔꯤ, ꯋꯥꯁꯦ ꯆꯥꯎꯅ ꯉꯥꯡꯈ꯭ꯔꯦ." ꯑꯗꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯡ ꯌꯧꯈ꯭ꯔꯕ ꯇꯤꯂꯣꯇꯃꯥꯗꯨ ꯃꯄꯣꯠ ꯃꯆꯩ ꯄꯨꯁꯤꯜꯂꯛꯄ ꯎꯗꯕ ꯑꯗꯨꯗ ꯀꯜꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯕꯣ? ꯀꯩꯗꯧ ꯂꯩꯔꯤꯒꯦ?" ꯄꯨꯔꯦ" ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯇꯞꯅ, "ꯂꯣꯏꯔꯦ, ꯂꯥꯛꯄꯒ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯔꯛꯂꯦꯅꯦ ꯁꯦ." ꯃꯥꯁꯨ ꯑꯗꯨꯝꯅ ꯁꯣꯟꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯊꯥꯡꯖꯤꯜꯂꯛꯂꯤ꯫ ꯇꯤꯂꯣꯇꯃꯥ ꯏꯕꯦꯝꯃꯁꯨ ꯍꯩ ꯑꯁꯤꯡ ꯁꯥꯗꯨꯅ, "ꯁꯠ ꯇꯧꯒꯦ ꯍꯥꯏꯗꯦ. ꯊꯕꯛ ꯇꯧꯕꯗꯅꯦ ꯌꯥꯝꯅ ꯊꯔꯦꯛꯅꯤ. ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯟꯗꯕ ꯑꯣꯏꯅ ꯁꯤꯟꯗꯣꯛꯄꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ" ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯃꯇꯣꯝꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯅ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯤ꯫ ꯑꯇꯩ ꯊꯕꯛ ꯁꯨꯕꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯦꯀꯣ
ngamboi ngamdaboi tawduna pochai mayamda thangjilaklaga mangolda thamduna sor sangna hondokli. Wai he. Asi khak thangba bu wai. Ado dada, aina leiduisibu karomdano. Aina hekta sangsilaga amada muk leiruraga mi hana leinaba oiradi nungairoiba. Yani bema. Nang dada dum takjagi. Adudi dada ni hekta mang thabironi. Yani asi ai dum paijaraklagi. Yarani bema. Angangsingda oina paishil halaklagi. Ibema somda lengsilasi. Adudi adum hekta thamlamlagi. Hoi. Yani somda hekta lakpiro. Haina thekona mang tharaga tilotamana tungda inaduna tungda mangda changkirami. Asomdana moithaptu koli khara phengba loiraga ngaihak pothage haina makhut masa taithokna thoklakpani. Mapu ibema seasona moithap nangbu thabai khang loirabro. Aw loijari ꯆꯦꯕꯦꯝꯃ. Adudi aiga wari ngehek saba yaidana. Aw yai ꯆꯦꯕꯦꯝꯃ. Kari matangi aisune thabak chathokludana nachanupidu hek unahawdri. Nati nangbu mangonda phajana disinakiba natro. ꯏꯆꯦꯕꯦꯝꯃ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯔꯨꯅꯨ. ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ. ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯅꯪꯅ ꯁꯤꯟꯅꯈꯤꯗꯗꯅ ꯑꯥꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯨꯒ ꯄꯥꯎ ꯏ ꯑꯃꯠꯇ ꯐꯥꯎꯅꯔꯝꯗ꯭ꯔꯗꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯔꯅꯨ. ꯅꯅꯥꯎꯅ ꯏꯆꯥꯅꯨꯄꯤꯗ ꯀꯨꯞꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ. ꯂꯝꯗꯨꯅꯒ ꯈꯔ ꯂꯥꯞꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯐꯔꯛ ꯇꯥꯟꯅꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯊꯥꯗꯣꯛꯈꯤꯕꯕꯨ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯍꯧꯔꯛꯐꯝ ꯍꯥꯏꯗꯣ ꯑꯣꯏꯕꯅꯤ나 ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄꯁꯨ ꯄꯥꯝꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯏꯆꯦꯕꯦꯝꯃ, ꯍꯧꯔꯛꯐꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯈꯔ ꯋꯥꯕ ꯇꯥꯔꯦ. ꯀꯩꯒꯤ ꯋꯥꯕꯅꯣꯗ ꯏꯆꯦꯕꯦꯝꯃ? ꯏꯆꯦꯕꯦꯝꯃ ꯍꯣꯏꯅ ꯍꯣꯠꯅꯕꯤꯕꯒ ꯍꯥꯏꯔꯨꯔꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ. ꯑꯗꯨꯒꯤꯕꯨꯗꯤ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ. ꯅꯪꯁꯨꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯇꯧꯔꯤꯕ. ꯋꯥꯔꯤꯔꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ. ꯍꯣꯏ ꯏꯆꯦꯕꯦꯝꯃ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯃꯩꯊꯥꯞꯇꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ. ꯁꯤꯖꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕꯗꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ. ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯗꯨ ꯍꯥꯏꯐꯦꯠ ꯀꯧꯗꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯇꯤꯂꯣꯇꯃꯥꯗꯨ ꯃꯥꯒꯤ ꯀꯥ ꯌꯧꯔꯕꯗ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨꯁꯨ ꯑꯉꯥꯡ ꯑꯃꯅ ꯊꯥꯡꯖꯤꯜꯂꯒ ꯂꯣꯏꯅ ꯊꯝꯂꯝꯂꯕꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯗꯣꯛ ꯐꯝꯊꯔꯒ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯇꯞꯅ ꯀꯥꯒꯁꯤꯗꯤ ꯐꯖꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯇꯅ ꯇꯔꯨ ꯇꯅꯥꯟꯅꯗꯤ ꯊꯝꯂꯝꯃꯤꯁꯦ. ꯑꯁꯨꯛ ꯆꯥꯎꯕ ꯐꯖꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯒ ꯑꯣꯏꯔꯗꯤ ꯀꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯅꯤ. ꯍꯣꯏꯗ ꯑꯩꯅ ꯁꯦꯟꯅꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯒꯨꯝꯕꯅꯤ. ꯑꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯨꯁꯤ ꯍꯦꯛꯇ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯦꯀꯣꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯊꯕꯛ ꯁꯨꯕ ꯑꯇꯩꯁꯨ ꯀꯩꯁꯨ ꯇꯧꯗꯅ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯦꯀꯣꯅ ꯏꯉꯛꯅ ꯅꯊꯧ ꯇꯧꯅꯒꯦ ꯍꯥꯏꯗ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯆꯞ ꯂꯦꯞꯇꯅ ꯂꯩꯅꯔꯝꯂꯤꯁꯤꯅ ꯀꯩꯗꯧꯔꯤꯕ? ꯈꯥꯕꯤꯅ ꯊꯕꯛ ꯁꯨꯕꯒ ꯂꯥꯏꯔꯤ. ꯑꯁꯤ ꯂꯥꯛꯂꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯑꯩꯈꯣꯏꯒꯁꯦ ꯀꯨꯏꯅ ꯊꯝꯗꯧꯕꯕꯨ ꯃꯥꯟꯗ꯭ꯔꯦꯅꯦ. ꯊꯦꯀꯣꯅ ꯑꯁꯤꯒꯤꯔꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯃꯄꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯊꯥꯔꯛꯄ ꯃꯤꯅꯥꯏ ꯃꯀꯣꯛꯅꯤ. ꯄꯛꯆꯥꯎꯅ ꯀꯩꯅꯣ ꯃꯤꯅꯥꯏ ꯃꯀꯣꯛ ꯍꯥꯏꯗꯤ? ꯊꯦꯀꯣꯅ ꯍꯣꯅꯦ ꯃꯤꯅꯥꯏꯁꯤꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ. ꯏꯆꯝ ꯆꯝꯖꯕ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯁꯨꯖꯕ ꯑꯩꯈꯣꯏꯁꯤꯅ ꯃꯤꯅꯥꯏ ꯃꯆꯥ, ꯑꯗꯨꯒ ꯃꯈꯣꯏꯒꯨꯝꯕ ꯃꯄꯨꯅ ꯆꯥꯟꯕ ꯃꯄꯨꯒꯤ ꯉꯝꯊꯪꯁꯤꯅ ꯃꯤꯅꯥꯏ ꯃꯀꯣꯛ. ꯈꯪꯂꯕ꯭ꯔꯥ? ꯑꯣ ꯈꯪꯂꯦ. ꯈꯪꯂꯗꯤ ꯀꯩꯗꯧꯔꯤꯅꯣ? ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯔꯣ. ꯃꯤꯅꯥꯏ ꯃꯀꯣꯛꯁꯤꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯗꯤ ꯅꯣꯏꯅꯦ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯕ ꯇꯥꯔꯦꯅꯦ. ꯍꯣꯏ ꯂꯥꯛꯑꯣ ꯅꯊꯧ ꯇꯧ. ꯁꯠ ꯇꯧꯁꯤꯅ ꯃꯤꯅꯥꯏ ꯃꯀꯣꯛꯅ ꯁꯥꯎꯗꯅꯕ. ꯍꯥꯏꯅ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯃꯤꯄꯥꯏ ꯊꯕꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯥꯒꯤ ꯃꯊꯧꯗꯣ ꯆꯦꯟꯗꯅ ꯁꯠ ꯇꯧꯁꯤꯟꯅꯔꯝꯃꯤ. ꯃꯌꯥꯝꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯅꯔꯤꯕꯗꯨ ꯎꯔꯒ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ. ꯊꯦꯀꯣꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯄꯛꯆꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯩꯅꯣ ꯅꯪꯕꯨ ꯅꯣꯛꯇꯨꯅ ꯂꯩꯔꯤꯗꯣ? ꯃꯤꯅꯥꯏ ꯃꯀꯣꯛꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯆꯅꯤ.
ꯊꯕꯛ ꯁꯠ ꯇꯧꯁꯤꯜꯂꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯊꯦꯀꯣꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯩ ꯃꯈꯣꯡ ꯁꯣꯝꯂꯝꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ ꯁꯣꯝꯗꯅ ꯇꯤꯂꯣꯇꯃꯥꯁꯨ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯕ ꯌꯥꯕ ꯇꯥꯎꯔꯨꯔꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯂꯥꯛꯇꯨꯅ ꯃꯈꯨꯠꯅ ꯃꯊꯟꯇ ꯃꯀꯣꯛꯇ ꯊꯥꯖꯤꯟꯖꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯏꯁ ꯑꯩꯁꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯕꯗꯤ ꯂꯣꯏꯔꯤꯅꯦ ꯀꯥꯟꯅꯗꯦ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯀꯩꯅꯣ ꯅꯨꯡꯗꯥꯡꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯒꯤ ꯃꯔꯝꯗꯒ ꯋꯥꯔꯤ ꯁꯥꯔꯨꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯇꯥꯗ ꯏꯆꯦꯁꯤꯡ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯗꯨꯝꯅ ꯋꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯀꯪꯂꯛꯄꯗ ꯃꯤꯗ ꯅꯞꯁꯤꯟꯗꯨꯒꯤꯗ ꯇꯧꯔꯒ ꯂꯩꯕ ꯊꯥꯏꯕꯤ ꯃꯗꯨꯗꯤ ꯇꯤꯂꯣꯇꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯗꯨ ꯅꯧꯊꯗꯨꯅ ꯏꯕꯦꯝꯃꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧꯕꯗ ꯀꯥꯏꯗꯦꯗ ꯑꯗꯣ ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯦꯡꯒꯦ ꯇꯧꯕꯗ ꯇꯤꯂꯣꯇꯃꯥꯅ ꯍꯩꯅꯗꯅ ꯃꯈꯨꯠꯇꯨ ꯐꯠ ꯅꯥꯀꯜꯗ ꯂꯩꯊꯣꯛꯂꯒ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯩꯁꯦ ꯏꯆꯦꯍꯣꯏ ꯃꯌꯥꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯇꯩ ꯅꯠꯇꯦꯗ ꯅꯣꯏ ꯍꯥꯟꯅ ꯄꯪꯂꯩ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯗꯧꯕꯅꯤꯅ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯗꯧꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯄꯛꯆꯥꯎꯅ ꯍꯣꯏ ꯍꯥꯏꯖꯒꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄ ꯈꯣꯡꯉꯥꯝ ꯈꯨꯠꯂꯥꯝꯕꯁꯨ ꯏꯕꯦꯝꯃꯗ ꯊꯕꯛꯀ ꯐꯪꯖꯤꯟꯅꯗꯧꯕ ꯑꯣꯏꯔꯗꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗꯧꯕꯅꯤ ꯅꯣꯏꯅ ꯃꯁꯤꯗ ꯃꯄꯥ ꯊꯣꯛꯂꯤꯅꯤ ꯈꯣꯡ ꯍꯥꯝꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯁꯣꯝꯗ ꯊꯕꯛꯇ ꯁꯣꯏꯔꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯂꯦꯗꯅꯀꯣ ꯑꯧ ꯈꯪꯂꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯊꯦꯛꯀꯣꯗꯤ ꯀꯩꯝꯇ ꯈꯨꯝꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯄꯨꯗꯒꯤ ꯃꯤꯅꯥꯏꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯗꯨꯅꯤ ꯏꯟꯗꯣꯟ ꯏꯕꯦꯝꯃ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯈꯣꯟꯗꯥ ꯑꯝꯇ ꯁꯤꯖꯤꯟꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯃꯀꯣ ꯃꯄꯨ ꯁꯥꯕꯤ ꯑꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯃꯄꯨ ꯑꯁꯦꯡꯕꯗꯨꯅ ꯐꯥꯎꯕ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗꯕ ꯈꯣꯟ ꯉꯥꯛꯇꯅꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯆꯤꯟꯗ ꯀꯥꯡꯕ ꯅꯠꯇꯦ ꯇꯤꯂꯣꯇꯃꯥꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯍꯥꯏꯗꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛꯈꯨꯝꯗꯤ ꯀꯅꯥ ꯄꯥꯅꯕꯒꯦ ꯆꯧꯕꯤꯗꯣꯅ ꯏꯕꯦꯝꯃ ꯑꯩꯒ ꯑꯩꯒꯤ ꯏꯁꯨꯁꯤꯡꯒ ꯏꯃꯧꯒꯅ ꯁꯦꯟꯅꯕꯅꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯤꯁꯤꯕꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏ ꯈꯛꯇ ꯌꯨꯝꯗ ꯊꯝꯕꯗꯣ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯦꯟꯁꯥꯡ ꯍꯥꯎꯇꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯍꯦꯟꯁꯥꯡꯗꯤ ꯍꯥꯎꯍꯟꯗꯕ ꯌꯥꯗꯕꯅꯤ ꯐꯒꯅꯤ ꯏꯕꯦꯝꯃ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯂꯦꯞꯇꯅ ꯂꯩꯕꯤꯔꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯇꯧꯁꯤꯟꯕꯤꯔꯣ ꯍꯣꯏ ꯍꯥꯏꯅ ꯃꯌꯥꯝꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯗꯨ ꯁꯠ ꯇꯧꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯇꯤꯂꯣꯇꯃꯥ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯄꯗ ꯃꯌꯨꯝꯗ ꯂꯩꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯂꯥꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯞ ꯂꯦꯞꯂꯒ ꯍꯤꯞꯂꯒ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯄꯥꯟꯅꯅꯕ ꯃꯄꯨ ꯑꯃꯒꯨꯝꯅ ꯂꯩꯅꯕ ꯂꯥꯛꯂꯤꯅꯤꯅꯦ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦꯗ ꯍꯥꯏꯅ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯐꯥꯎꯕꯗ ꯐꯠ ꯀꯨꯞꯁꯤꯜꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨ ꯆꯥꯅ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯁꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯛꯆꯥꯎꯅ ꯏꯕꯦꯝꯃ ꯄꯥꯟꯅꯕꯤ ꯅꯪꯕꯨ ꯅꯕꯨꯡꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯁꯣꯝꯗꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯁꯤꯟꯒꯦ ꯇꯧꯕꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯧ ꯂꯥꯎꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯁꯧ ꯂꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯀꯔꯤ ꯇꯧꯔꯒꯦ ꯄꯛꯆꯥꯎ ꯇꯤꯂꯣꯇꯃꯥꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯨꯒꯠꯂꯒ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗꯨ ꯈꯪꯒꯠꯂꯒ ꯌꯥꯝ ꯋꯥꯅ ꯏꯕꯦꯝꯃ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯕꯨ ꯈꯣꯡ ꯑꯝꯇ ꯍꯥꯝꯖꯔꯨꯒꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯄꯛꯆꯥꯎꯗꯨ ꯊꯤꯡꯒꯠꯄꯗ ꯋꯥꯔꯕ ꯃꯁꯥꯗꯨ ꯈꯥꯡꯖꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯨꯃꯥꯡ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯛꯀꯣꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯨꯝꯖꯤꯠꯇꯨ ꯁꯤꯠꯍꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯤꯂꯣꯇꯃꯥꯁꯨ ꯍꯤꯞꯆꯤꯟꯕꯗ ꯋꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯗꯨꯅꯤꯗꯅ ꯊꯕꯛꯇꯨ ꯐꯖꯅ ꯇꯧ
ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯌꯦꯡꯗꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯊꯦꯛꯀꯣꯗꯤ ꯃꯤꯠ ꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯥꯔꯛꯂꯕꯅꯤꯅ ꯈꯥꯡꯕ ꯇꯥꯔꯤ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤꯉꯩꯗꯨꯗ ꯆꯥꯛꯊꯣꯡꯕꯤ ꯆꯥꯎꯕꯤꯇꯣꯟꯗꯨ ꯊꯣꯛꯂꯛꯇꯨꯅ "ꯕꯦꯝꯃ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯖꯔꯤ, ꯊꯤꯔꯣꯔꯥ ꯀꯝꯗꯧꯕꯅꯣ?" "ꯏꯅꯦ, ꯑꯩ ꯆꯤꯟꯌꯥꯒ ꯑꯃꯠꯇ ꯁꯦꯡꯗ꯭ꯔꯤ, ꯑꯃꯨꯛꯇ ꯁꯦꯡꯂꯨꯈꯤꯒꯦ." "ꯌꯥꯅꯤ, ꯏꯅꯦ ꯍꯣꯏꯁꯨ ꯊꯤꯗꯣꯛꯄꯤꯕ ꯍꯧꯔꯝꯂꯣ, ꯑꯗꯨꯝ ꯆꯥꯔꯁꯤ." "ꯍꯣꯏ ꯍꯣꯏ." ꯆꯥꯎꯕꯤꯇꯣꯟ ꯃꯆꯤꯟꯗ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯂꯣꯏꯔꯦ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗ꯭ꯔꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯈꯟꯅ ꯆꯥꯎꯕꯤꯇꯣꯟꯁꯨ ꯑꯗꯨꯃꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯇꯤꯂꯣꯇꯃꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯇꯩꯊꯣꯛꯅ ꯃꯆꯤꯟꯗ "ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯑꯁꯨꯝꯅ ꯍꯥꯎꯕꯁꯦ ꯆꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤ" ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄꯗ ꯊꯥꯏꯕꯦꯝꯃ ꯑꯗꯨꯅꯁꯨ ꯅꯛꯁꯤꯟꯅꯕ ꯌꯥꯅꯕꯅꯤ ꯍꯥꯏꯅ ꯇꯧꯁꯤꯟꯅꯕꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠꯇ ꯍꯩ ꯈꯔ ꯄꯥꯏꯔꯒ ꯃꯈꯣꯜꯒꯗꯨ ꯁꯦꯝꯂꯒ ꯅꯣꯛꯁꯤꯟꯅꯔꯒ "ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕꯅꯤꯅ ꯍꯩꯁꯦ ꯆꯥꯕꯤꯌꯣ, ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯃꯁꯤꯡ ꯐꯥꯔꯕ ꯍꯩ ꯉꯥꯛꯇꯅꯤ." ꯇꯤꯂꯣꯇꯃꯥ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯒ "ꯌꯥꯅꯤ ꯏꯆꯦ, ꯑꯁꯤꯈꯛ ꯑꯣꯏꯅ ꯆꯥꯔꯒꯦ, ꯑꯗꯨꯗꯤ ꯑꯇꯩꯁꯤꯅ ꯏꯆꯦꯅ ꯑꯗꯨꯝ ꯆꯥꯖꯔꯣꯗ" ꯍꯥꯏꯔꯒ ꯍꯩ ꯑꯃ ꯑꯅꯤ ꯇꯥꯞ ꯂꯧꯔꯒ ꯇꯤꯂꯣꯇꯃꯥꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯁꯤꯟꯅꯔꯝꯕꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗ ꯎꯕꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯍꯥꯏꯅ ꯃꯆꯨꯞ ꯄꯩꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯈꯥꯕꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯅ "ꯏꯃꯥꯎ, ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕꯤ, ꯁꯣꯠ ꯕ꯭ꯔꯦꯛꯀ ꯑꯃꯠꯇ ꯂꯥꯎꯍꯟꯗꯦꯅꯦ." "ꯕꯦꯝꯃ, ꯅꯪꯅꯦ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯗꯅ ꯊꯣꯛ ꯊꯥꯛ ꯇꯧꯕ ꯌꯥꯝꯅ ꯀꯜꯂꯤ" ꯍꯥꯏꯅ ꯈꯥꯕꯤꯗꯨ ꯍꯥꯏꯐꯦꯠꯇꯃꯛ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯈꯥꯕꯤꯅꯁꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯝꯕ ꯑꯗꯨꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ "ꯀꯨꯁꯤꯅꯤ, ꯁꯨꯅꯤꯡꯉꯦ ꯁꯨꯅꯤ, ꯁꯨꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ" ꯍꯥꯏꯅ ꯃꯃꯥꯏ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯆꯝꯖꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯇꯤꯂꯣꯇꯃꯥꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯄꯪꯕ ꯃꯥꯜꯂꯤ, ꯀꯥꯟꯅꯗꯦ, ꯑꯗꯨꯅ ꯊꯕꯛꯁꯦ ꯍꯦꯛꯇ ꯄꯪꯁꯨꯗ ꯁꯨꯍꯜꯂꯕ, ꯑꯗꯨꯒ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯨꯅ ꯍꯦꯛ ꯑꯩꯅ ꯈꯖꯤꯛ ꯈꯖꯤꯛ ꯄꯤꯔꯒ ꯑꯩꯅ ꯑꯩꯒꯤ ꯁꯦꯟꯈꯥꯎꯗ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯌꯨꯝ ꯑꯃ ꯁꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕ, ꯏꯅꯥꯛꯁꯨ ꯈꯨꯜꯂꯗꯤ ꯅꯨꯄꯥꯅꯁꯨ ꯂꯧꯕꯤꯒꯦ ꯉꯥꯛꯇꯅꯤ ꯍꯥꯏꯗꯣꯏꯁꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯁꯛ ꯐꯖꯩ ꯍꯥꯏꯕ ꯈꯪꯂꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯀꯅꯥꯃꯠꯇꯅ ꯂꯧꯕꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯏꯅꯥꯛꯄꯨ ꯈꯨꯜꯂꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥꯁꯨ ꯐꯥꯔꯒ ꯂꯩꯕ ꯌꯥꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜꯗꯣ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕ ꯃꯌꯥꯝꯗꯣ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯆꯩ ꯉꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯕꯤ ꯊꯥꯏꯕꯦꯝꯃ ꯑꯗꯨꯗꯤ ꯇꯤꯂꯣꯇꯃꯥꯅ ꯌꯥꯅꯕꯅꯤ ꯍꯥꯏꯅ ꯊꯕꯛꯇꯤ ꯇꯧꯏ ꯈꯪꯗꯦ ꯇꯧꯗꯦ ꯈꯪꯗꯦ ꯑꯗꯨꯃꯛ ꯁꯤꯟꯅꯗꯨꯅ ꯅꯞꯁꯤꯟꯅꯕꯗꯅꯤ ꯍꯣꯠꯅꯔꯤꯕ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯇꯤꯂꯣꯇꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗ ꯃꯥꯅꯁꯨ ꯊꯥꯏꯕꯦꯝꯃꯕꯨ ꯌꯥꯝꯅ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯂꯣꯏꯅ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩꯗ ꯂꯣꯟꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯈꯥꯕꯤꯅ "ꯏꯟꯗꯣꯅꯤꯕꯦꯝꯃ, ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯊꯥꯏꯕꯦꯝꯃ ꯍꯥꯏꯁꯤꯒ ꯃꯄꯨꯗꯤ ꯅꯠꯇꯅ ꯃꯄꯨ ꯁꯥꯕꯤꯁꯦ, ꯑꯅꯤꯁꯤ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ." ꯆꯥꯎꯕꯤꯇꯣꯟꯅ "ꯍꯩ, ꯅꯪꯕꯨ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯔꯅꯤꯅꯦ." "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯃꯣꯏ ꯂꯩꯇꯕꯅꯤ, ꯃꯃꯥꯡ ꯂꯩꯀꯥꯏꯔꯣꯝꯗ ꯀꯣꯏꯊꯣꯛꯄꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ, ꯑꯩꯅꯦ ꯑꯃꯨꯛ ꯇꯥꯈ꯭ꯔꯒꯗꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯏꯗ, ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯕꯅꯤ꯫ ꯃꯥꯏ ꯊꯥꯏꯕꯦꯝꯃ ꯍꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯕ꯫ ꯃꯄꯨ ꯁꯥꯕꯤ ꯑꯁꯤꯁꯨ ꯃꯉꯥꯏ, ꯈꯣꯟꯂꯩ ꯈꯣꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ, ꯃꯄꯨꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯗꯨꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯒ ꯇꯤꯂꯣꯇꯃꯥꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯁꯑꯣꯡ ꯁꯕꯥꯟ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯛꯇ ꯆꯨꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯁꯣꯛ ꯇꯧꯒꯦ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯤꯂꯣꯇꯃꯥ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯌꯦꯡꯂꯤ꯫
ꯋꯥ ꯉꯥꯡꯗꯅ ꯑꯁꯨꯝ ꯆꯠꯂꯝꯕ ꯊꯥꯏꯕꯦꯝꯃꯁꯨ ꯃꯥꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯍꯥꯏꯅ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯥꯏ ꯂꯩꯍꯧꯔꯕ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯇꯤꯂꯣꯇꯃꯥꯗꯤ ꯑꯁꯣꯝꯗ ꯄꯥꯔꯤꯗ ꯆꯥꯗꯧꯒꯤ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯄꯥꯈꯠꯅ ꯏꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯃꯤ ꯁꯤꯟꯅꯕ ꯊꯥꯔꯤ ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅꯗꯤ ꯀꯟꯗꯕꯤꯗ ꯏꯕꯦꯝꯃ ꯑꯁꯤꯗꯤ ꯅꯪꯅ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯔꯣ ꯅꯨꯄꯤꯕꯨꯗꯤ ꯊꯤꯗ꯭ꯔꯤ ꯑꯗ ꯍꯩꯅ ꯁꯤꯡꯅꯗꯅꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯌꯦꯡꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯕꯁꯨ ꯅꯠꯇꯅ ꯏꯍꯦ ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯂꯩꯔꯥꯡꯒꯅꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯂꯣꯇꯃꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯦ ꯃꯁꯤꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕꯁꯤꯅ ꯍꯦꯛꯇ ꯁꯦꯠꯇꯅ ꯃꯨꯟꯈ꯭ꯔꯤꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯅ ꯃꯄꯨꯒꯤ ꯃꯔꯥꯏꯕꯛ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅꯅꯦ ꯃꯤꯅꯥꯏꯒꯤ ꯂꯥꯏꯕꯛ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯣꯍꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯎꯕꯅ ꯑꯃꯨꯛ ꯎꯈ꯭ꯔꯒ ꯇꯝꯈ꯭ꯔꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯦꯔꯥ ꯏꯆꯦ ꯍꯣꯏꯅ ꯇꯝꯗꯧꯕ ꯃꯉꯥꯏꯔꯦ ꯏꯆꯦ ꯍꯣꯏꯅꯕꯨ ꯇꯝꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯝꯗꯧꯔꯤꯒꯦꯅꯦ ꯍꯦꯔꯥ ꯑꯩꯅꯕꯨꯗꯤ ꯀꯅꯥꯗ ꯇꯝꯅꯤ ꯍꯥꯏꯒꯦ ꯑꯗꯨꯕꯨꯅꯦ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯍꯥꯏꯁꯤꯗꯤ ꯑꯗꯨꯃꯛ ꯃꯇꯧ ꯃꯥꯟꯗꯅ ꯇꯝꯅꯕꯅꯤ ꯑꯗꯨꯅꯅꯦ ꯏꯆꯦꯅ ꯄꯥꯈꯠꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯆꯦꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯗꯨ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯨꯝ ꯍꯤꯡꯈꯣꯜꯁꯤ ꯃꯨꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯅ ꯇꯤꯂꯣꯇꯃꯥꯗꯨ ꯃꯆꯤꯟꯗꯗꯤ ꯍꯥꯏꯗꯣꯛꯇꯕꯤ ꯃꯕꯨꯛꯇ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯃꯥꯅ ꯂꯩꯔꯤꯕꯗꯨꯁꯨ ꯊꯥꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯕꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯀꯩꯀꯥ ꯌꯦꯟꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯥꯕꯨ ꯊꯥꯖꯅ ꯁꯦꯜꯗꯨ ꯌꯨꯝꯕꯨꯅ ꯃꯥꯕꯨ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯅꯕ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯍꯔꯥꯎꯅ ꯆꯦꯜꯂꯨꯔꯒ ꯃꯤꯒꯤ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯅ ꯆꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯃꯥꯅ ꯈꯞꯄ ꯌꯥꯕ ꯈꯞꯂꯕ ꯇꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯗꯗꯤ ꯁꯨꯅ ꯄꯤꯔꯝꯗꯦ ꯈꯨꯠꯁꯨꯃꯟ ꯁꯨꯗꯕ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯨꯁꯨ ꯆꯤꯡꯅꯕꯣꯏ ꯀꯩꯕꯣꯏ ꯈꯥꯕꯤꯅ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯑꯁꯤꯕꯨ ꯁꯨꯗ꯭ꯔꯤꯕꯁꯤꯕꯣ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅꯒ ꯈꯞꯄꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯄꯤꯔꯤꯕꯗꯣ ꯌꯨꯝꯕꯨꯅ ꯄꯤꯌꯣ ꯍꯥꯏꯕꯒꯤ ꯄꯤꯕꯅꯤ ꯅꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯍꯦꯟꯖꯤꯟꯅ ꯍꯨꯔꯥꯜꯂꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯣ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏ ꯄꯛꯆꯥꯎꯅ ꯄꯪꯂꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯂꯧꯖꯕꯅꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯂꯧꯈꯤꯕ ꯂꯩꯇꯦꯅ ꯅꯆꯤꯟ ꯊꯤꯅꯨ ꯊꯕꯛ ꯑꯁꯤꯈꯛ ꯁꯨꯔꯒ ꯁꯦꯜꯅ ꯍꯦꯟꯖꯤꯟ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯦꯜꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯕꯁꯨ ꯇꯣꯛꯈꯤꯕ ꯌꯥꯅꯤ ꯅꯣꯏ ꯅꯠꯇꯕ ꯃꯤ ꯁꯨꯍꯟꯒꯦ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝꯅꯤ ꯑꯩꯒꯤꯗꯤ ꯇꯣꯛꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯤꯌꯦ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯕꯗꯨꯗ ꯈꯔ ꯀꯟꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯔꯒ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯈꯟꯅ ꯃꯌꯥꯝꯗꯨ ꯋꯥꯂꯥꯡ ꯑꯃꯇ ꯍꯥꯏꯗ ꯈꯥ ꯆꯤꯛꯇꯨꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯤꯂꯣꯇꯃꯥꯗꯨ ꯇꯨꯃꯤꯟ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯁꯨꯕꯤ ꯑꯃꯠꯇ ꯈꯪꯍꯟꯗ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯊꯧ ꯄꯨꯔꯤꯕ ꯂꯩꯉꯥꯛꯅ ꯊꯝꯕ ꯂꯝꯇꯨꯒꯤ ꯃꯔꯝꯗ ꯄꯥꯅꯕ ꯂꯣꯏꯁꯪꯗ ꯊꯕꯛ ꯇꯧꯕ ꯃꯈꯣꯏ ꯈꯔꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯆꯠꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯊꯦꯀꯣꯃꯥꯗꯤ ꯋꯥ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯤꯂꯣꯇꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯂꯣꯏꯁꯪꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯅꯨꯄꯤꯗꯗꯤ ꯑꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯂꯝꯗꯨꯒꯤ ꯃꯄꯨ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯑꯣꯏꯔꯝꯕꯅꯤ ꯃꯈꯣꯏꯗꯒꯤ ꯃꯨꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯊꯕꯛ ꯁꯨꯅꯕꯤ ꯑꯣꯏꯅ ꯊꯝꯕꯤꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯏꯃꯨꯡꯗ ꯄꯪꯂꯩ ꯃꯔꯩꯕ ꯑꯀꯦ ꯑꯃꯧꯗ ꯇꯧꯔꯒ ꯂꯩꯕꯤ ꯑꯍꯦꯟꯕ ꯊꯣꯏꯅ ꯈꯪꯖꯗꯕꯤ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯄꯤꯅꯦ ꯁꯥꯗꯅ ꯑꯍꯩ ꯑꯄꯥꯗꯤ ꯌꯥꯝꯅ ꯁꯥꯕꯤ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯗꯨꯅ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯊꯋꯥꯏ ꯋꯥꯔꯨꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯅꯥꯏꯅ ꯃꯤꯅꯥꯏꯅꯤ ꯃꯄꯨꯅ ꯃꯄꯨꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯂꯣꯇꯃꯥ ꯃꯁꯥꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯗꯨꯅ ꯁꯤꯟꯅꯗꯨꯅ ꯑꯗꯨꯕꯨꯅꯦ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯣꯏꯅ ꯍꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯆꯥꯗ ꯉꯥꯏꯔꯦ
ꯏꯃꯥꯁꯨ ꯃꯣꯏꯅ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯁꯦꯡꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯣꯏꯔꯤꯕ ꯈꯨꯜꯁꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗꯗꯤ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯍꯟꯖꯤꯟꯅꯕ ꯇꯧꯕꯤꯌꯨꯕ꯫ ꯍꯦꯔꯥ, ꯃꯣꯏꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕꯅ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯁꯦꯠꯇꯅ ꯂꯧꯒꯗꯕꯅꯤ꯫ ꯍꯦ, ꯃꯣꯏꯅ ꯄꯪꯌꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯂꯣꯇꯃꯥ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯣꯏꯗꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯤꯕꯅꯤꯗꯣ ꯃꯣꯏꯗꯤ꯫ ꯈꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯂꯣꯟꯅ ꯂꯧꯇꯨꯅꯗꯨꯅꯁꯨ ꯆꯠꯊꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯦꯀꯣꯅ ꯃꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯗꯤ ꯈꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯌꯨꯝ ꯏꯪꯈꯣꯜ ꯃꯨꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯕꯗ ꯊꯦꯀꯣꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯤ꯫ ꯄꯥꯎꯁꯤ ꯏꯗꯣꯟ ꯏꯕꯦꯝꯃ ꯍꯣꯏꯗ ꯇꯝꯍꯧꯕꯅ ꯐꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗꯨꯗ ꯄꯥꯎ ꯇꯝꯕꯅꯦ ꯍꯥꯏꯅ ꯆꯠꯂꯨꯔꯦ ꯈꯜꯂꯣ꯫ ꯍꯦꯛ ꯇꯝꯂꯨꯕꯗ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯅꯤꯗꯣ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯀꯟꯅꯕ ꯎꯄꯥꯏ ꯇꯧꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯁꯣꯝꯗ ꯂꯟ ꯊꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯕꯦꯝꯃ ꯂꯩꯔꯥꯡꯒꯤ ꯅꯨꯄꯥꯁꯤꯁꯨ ꯀꯟꯅ ꯐꯥꯅꯕꯅꯤꯗꯣ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯇꯟꯖꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯈ꯭ꯔꯦꯗ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯣꯝꯗ ꯌꯨꯝ ꯍꯤꯡꯈꯣꯜꯗꯨ ꯅꯃꯥ ꯄꯨꯝꯕ ꯇꯤꯂꯣꯇꯃꯥ ꯏꯕꯦꯝꯃ ꯃꯉꯣꯟꯗ ꯂꯣꯟꯅ ꯑꯣꯟꯅꯕ ꯍꯣꯠꯅꯕꯗꯨ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯕꯗ ꯄꯥꯔꯤꯕꯨꯁꯨ ꯂꯣꯟꯅ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯈꯤꯕꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯇꯤꯂꯣꯇꯃꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯗꯕꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ? ꯇꯥꯗꯅ ꯀꯧꯕꯤꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧꯕꯤꯌꯨ꯫ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯇꯤꯂꯣꯇꯃꯥ ꯀꯧꯖꯩ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯇꯤꯂꯣ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯇꯤꯂꯣꯇꯃꯥ ꯄꯥꯔꯤꯅꯒ ꯇꯤꯂꯣ ꯍꯥꯏꯅꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯊꯟꯇ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯁ, ꯇꯥꯗꯅꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯀꯧꯔꯛꯄꯁꯤꯗꯤ ꯊꯃꯣꯏꯁꯦ ꯃꯊꯨꯝ ꯃꯔꯥꯡꯕꯨ ꯍꯧꯔꯦꯗ꯫ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯂꯥꯏꯔꯤ꯫ ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯔꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯇꯥꯗ ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯇꯥꯗꯒ ꯍꯥꯏꯅꯔꯤꯕ ꯂꯩꯔꯥꯡꯗꯣ꯫ ꯂꯩꯔꯥꯡꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯇꯥꯗꯕꯨ ꯄꯥꯎ ꯀꯩꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤ ꯄꯥꯎꯅꯣ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯝꯃꯨꯅꯦ꯫ ꯃꯤꯔꯝꯗ ꯃꯥꯅ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯂꯣꯟꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯕꯤꯗꯕꯨꯗꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗ ꯑꯩꯅ ꯇꯥꯗꯁꯤ ꯀꯥꯟꯅꯗꯦ, ꯃꯣꯏꯅ ꯃꯤꯅꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯩꯁꯨ ꯇꯧꯖꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯑꯣꯟꯊꯥꯛꯀ ꯑꯣꯟꯁꯤꯟꯒ ꯇꯧꯗꯨꯅ ꯄꯥꯎꯗꯨ ꯂꯥꯟꯅ ꯍꯦꯛꯇ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯇꯤꯂꯣꯇꯃꯥꯗꯨ ꯃꯣꯏꯗ ꯂꯩꯔꯕꯅꯤꯅ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤ ꯁꯥꯗꯅ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯏ꯫ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯅ ꯄꯥꯔꯤꯒꯤ ꯃꯕꯨꯛ ꯑꯣꯟꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯦꯀꯣꯅ ꯃꯁꯛ ꯃꯃꯤꯡ ꯍꯥꯞꯇꯕ ꯆꯤꯊꯤ ꯑꯃ ꯂꯣꯟꯅ ꯏꯔꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯌꯨꯝꯕꯨꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯨ ꯇꯝꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯆꯤꯊꯤ ꯈꯣꯝꯕ ꯂꯥꯛꯄ ꯑꯉꯥꯡ ꯑꯗꯨꯗ ꯌꯨꯝꯕꯨꯒꯤ ꯃꯐꯝꯗꯨ ꯌꯧꯅꯕ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯊꯥ ꯊꯥꯖꯗꯅ ꯃꯁꯛ ꯃꯇꯧ ꯊꯣꯏꯅ ꯊꯤꯕꯗꯤ ꯅꯠꯇꯕꯤ ꯃꯁꯥꯗꯨ ꯐꯤꯖꯦꯠ ꯐꯤꯀꯥꯏ ꯁꯦꯠꯄꯒꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯅꯩꯊꯣꯛꯇꯕ ꯀꯨꯏꯕꯒꯤ ꯏꯄꯨꯟ ꯄꯨꯟꯅꯔꯒ ꯌꯥꯝꯅ ꯂꯥꯏꯔ ꯑꯅꯪ ꯃꯥꯟꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯌꯨꯝꯗꯨꯒꯤ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯩꯔꯥꯡꯅ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯣꯏ, ꯌꯨꯝꯁꯤꯕꯨ ꯃꯄꯨꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ?" ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯤꯂꯣꯇꯃꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯅ "ꯇꯥꯊꯦꯀꯣ, ꯀꯅꯥꯅꯣ ꯀꯣꯟꯊꯣꯡꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯄꯤꯔꯨꯁꯣꯕ." ꯍꯣꯏ ꯏꯕꯦꯝꯃ ꯍꯥꯏꯅ ꯊꯦꯀꯣꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯄꯗꯨꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯞꯅ "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ?" ꯏꯕꯦꯝꯃꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯂꯩ꯫ ꯇꯥꯜꯂꯁꯨ ꯆꯠꯂꯨ ꯌꯥꯗ ꯂꯩꯔꯤ꯫ ꯏꯕꯦꯝꯃ ꯑꯃꯨꯛꯇ "ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯑꯁꯤꯃꯈꯛ ꯇꯥꯟꯕꯒꯤꯕꯨ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦꯁꯦ" ꯍꯥꯏꯅ ꯃꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯍꯩꯅꯗꯅ ꯑꯗꯨꯃꯛ ꯁꯨꯛꯅ "ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ?" "ꯏꯆꯦ ꯍꯥꯏꯅ."
ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅꯤ ꯑꯉꯥꯡꯒ ꯌꯥꯝꯅ ꯑꯣꯏꯖꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯁꯅꯥꯏꯕꯦꯝꯃ ꯍꯥꯏꯌꯨ ꯁꯅꯥꯏꯕꯦꯝꯃ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯏꯃꯥꯁꯨ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯔꯤ ꯄꯥꯕꯗꯤ ꯂꯩꯈꯤꯗꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯠ ꯍꯥꯏꯔꯣ ꯑꯇꯩ ꯅꯠꯇꯦꯗ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨꯁꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯍꯩꯒꯗꯒꯦꯅꯦ ꯁꯅꯥꯏꯕꯦꯝꯃꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯖꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯁꯨꯕ ꯍꯧꯔꯣ ꯑꯗꯣ ꯉꯥꯏꯈꯣ ꯅꯁꯝꯅꯅ ꯅꯁꯥ ꯅꯎꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯟꯅ ꯂꯨꯖꯊꯣꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯩꯒꯤꯕꯨꯗꯤ ꯂꯩꯔꯥꯡꯇꯣꯟ ꯀꯧꯖꯩ ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯕ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯈꯖꯤꯛ ꯃꯈꯣꯏꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯃꯤꯡꯗꯣ ꯍꯥꯏꯔꯞ ꯃꯥꯟꯅꯕꯗꯨꯗ ꯈꯧꯇꯛꯇꯤ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯟꯅꯕ ꯑꯣꯏꯔꯤꯅꯤꯗ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯌꯨꯝꯗꯨꯒꯤ ꯃꯄꯨ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯗꯥ ꯇꯥꯗꯅ ꯏꯆꯦ ꯍꯣꯏꯗꯔ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯕꯤꯔꯣ ꯃꯥꯒꯤ ꯃꯁꯥꯁꯤ ꯁꯦꯡꯗꯣꯛꯍꯟꯅꯕ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯐꯝ ꯆꯥꯐꯝ ꯀꯛꯇꯣ ꯈꯔ ꯁꯤꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯗꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯑꯧ ꯇꯥꯗꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯩꯝꯇ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯊꯦꯀꯣꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯂꯥꯛꯂꯤꯕꯗꯨ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯂꯩꯔꯥꯡꯗꯨ ꯃꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯟꯈꯠꯅ ꯃꯌꯨꯝ ꯌꯧꯅꯤꯡꯃꯟꯗꯅ ꯊꯣꯛꯂꯛꯄꯗ ꯊꯦꯀꯣꯅ ꯊꯥꯈꯤꯕ ꯆꯤꯊꯤꯗꯨꯅ ꯂꯩꯔꯥꯡꯅ ꯃꯤꯔꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯃꯌꯨꯝ ꯆꯪꯒꯦ ꯍꯥꯏꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯤꯉꯩꯗ ꯆꯤꯊꯤ ꯄꯨꯕ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕꯅ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯈꯪꯕꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤꯗꯒ ꯑꯃꯠꯇ ꯇꯥꯛꯂꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯃꯤꯅꯥꯏ ꯁꯥꯗꯨꯅ ꯃꯌꯥꯝꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯁꯨ ꯑꯗꯨꯃꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯤꯂꯣꯇꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯥꯅ ꯃꯄꯨ ꯁꯥꯗꯨꯅ ꯂꯩꯔꯥꯡꯗꯣ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯒꯗꯨ ꯏꯋꯥ ꯋꯥꯎꯅ ꯍꯥꯏ ꯂꯩꯔꯥꯡꯇꯣꯟ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯑꯧ ꯇꯥꯖꯩ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯅꯦ ꯊꯕꯛ ꯑꯃꯠꯇ ꯆꯠꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯅꯤꯅ ꯏꯪꯉꯤ ꯑꯗꯨꯅ ꯆꯥꯏꯊꯅꯕ ꯏꯁꯤꯡ ꯈꯤꯇ ꯂꯨꯝꯃꯨ ꯍꯣꯏ ꯏꯕꯦꯝꯃ ꯂꯨꯝꯖꯒꯦ ꯍꯥꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯔꯤꯗꯨꯁꯨ ꯃꯁꯥ ꯅꯥꯟꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯤꯂꯣ ꯑꯩ ꯂꯥꯛꯑꯦ ꯂꯩꯔꯥꯡ ꯄꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯂꯒ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯅꯥ ꯍꯪꯕ ꯇꯤꯂꯣꯕꯨꯅꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯥꯖꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯅꯥꯏꯕꯦꯝꯃꯕꯨꯔꯥ ꯃꯥꯗꯤ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯗꯦ ꯇꯤꯂꯣꯇꯃꯥꯅ ꯐꯠ ꯊꯣꯔꯛꯂꯒ ꯇꯥꯞ ꯑꯣꯛꯂꯒ ꯍꯩꯃꯤꯅꯥꯏ ꯅꯨꯕꯤ ꯅꯪꯒꯨꯝꯕꯅ ꯅꯕꯨꯡꯉꯣꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯣ ꯏꯃꯨꯡꯗ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯨ ꯇꯧꯔꯨꯁꯣ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗ ꯑꯍꯩ ꯑꯄꯥꯗꯨꯝ ꯁꯥꯔꯒ ꯂꯩꯅꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯂꯩꯔꯥꯡ ꯇꯤꯂꯣꯇꯃꯥꯅ ꯊꯥꯔꯛꯂꯤꯕ ꯈꯣꯟꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯄꯤꯡ ꯂꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯅ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯔꯒ ꯁꯅꯥꯏꯕꯦꯝꯃ ꯑꯩ ꯈꯪꯖꯗꯗꯧꯕꯅꯤ ꯃꯇꯨꯡꯗꯗꯤ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯍꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊ ꯁꯤꯟꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯇꯤꯂꯣꯇꯃꯥꯅ ꯁꯛꯁꯤꯒ ꯃꯕꯨꯡꯉꯣ ꯑꯁꯤꯗꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪꯒ ꯇꯧꯔꯗꯅ ꯌꯥꯔꯤꯁꯦ ꯈꯪꯖꯗꯕꯒꯤꯅꯦ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯅꯪꯕꯨ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯔꯒ ꯀꯩꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯂꯣꯏꯔꯕꯒꯨꯝꯕꯅꯤꯗ ꯁꯥꯎꯕ ꯌꯥꯗꯦ ꯇꯥꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯀꯨꯏꯔꯣꯏ ꯁꯠ ꯍꯦꯛꯇ ꯍꯥꯏꯅ ꯈꯠꯂꯤ ꯇꯤꯂꯣꯇꯃꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯊꯦꯀꯣꯅ ꯎꯔꯤꯕꯅꯤ ꯋꯥꯗꯤ ꯍꯥꯏꯗ ꯋꯥꯈꯜꯗ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯤꯗꯀꯣ ꯇꯊꯤ ꯆꯩꯕꯤꯈ꯭ꯔꯤꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯂꯨꯕ ꯉꯝꯕ ꯃꯐꯝꯁꯨ ꯅꯠꯇ ꯑꯩꯅ ꯆꯤꯊꯤ ꯑꯃ ꯊꯥꯈꯤꯕꯗꯨꯁꯨ ꯐꯪꯗ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯄꯥꯎ ꯏꯒ ꯑꯃꯗ ꯍꯥꯏꯔꯛꯇꯦ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯟꯅ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗꯨꯗ ꯇꯤꯂꯣꯇꯃꯥꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯈꯠꯂꯤ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯊꯦꯀꯣꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯤꯗꯀꯣ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣꯅꯦ ꯑꯩꯕꯣ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯂꯩꯔꯥꯡꯅ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯗꯥꯗꯥ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯅꯤꯡꯒꯦ
ꯇꯥꯗꯅ ꯑꯁꯤꯒꯤ ꯆꯤꯊꯤꯁꯦ ꯌꯨꯝꯕꯨꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯌꯧꯅꯕ ꯊꯤꯟꯕꯤꯌꯨꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯦꯀꯣ ꯉꯛꯅ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯆꯤꯊꯤꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯎꯕꯗ ꯉꯛꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯔꯥꯡ ꯇꯞꯅ ꯇꯥꯗ ꯑꯩꯁꯦ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯁꯦ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯕꯤꯒꯅꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯇꯤꯂꯣꯇꯃꯥꯗ ꯈꯪꯍꯟꯕꯤꯅꯨ ꯍꯥꯏꯗꯣꯛꯂꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯤꯊꯤꯁꯦ ꯊꯥꯈꯤꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯥꯗ ꯑꯗꯨ ꯇꯥꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯒꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯊꯦꯛꯀꯣꯗꯨ ꯆꯤꯊꯤꯗꯨ ꯊꯥꯈꯤꯅꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯖꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯍꯦꯟꯗꯣꯛꯂꯕ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯕ ꯑꯁꯤꯗ ꯅꯨꯡꯁꯥ ꯊꯤꯅ ꯏꯆꯥꯇꯣꯝꯕꯤꯗꯨꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯏꯆꯥ ꯑꯆꯧꯕꯗ ꯍꯥꯏꯔꯒ ꯀꯔꯥꯏꯗ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯃꯤ ꯊꯥꯗꯣꯛꯂꯒ ꯌꯦꯡꯁꯤꯟꯍꯟꯕꯅ ꯐꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯃꯪꯂꯒ ꯂꯩꯔꯤꯉꯩꯗ ꯃꯣꯏꯊꯥꯞꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯆꯦꯕꯦꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯣꯏꯊꯥꯞ ꯏꯆꯥꯅꯨꯄꯤꯗꯣ ꯂꯪꯐꯩꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯦꯅꯦꯍꯦ ꯏꯆꯦꯕꯦꯝꯃ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯨꯗꯣꯡꯊꯤꯕꯒ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯁꯨ ꯍꯥꯏꯅ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯄꯥꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯆꯤꯊꯤ ꯑꯃꯇ ꯊꯝꯖꯔꯝꯒꯦ ꯏꯆꯦꯕꯦꯝꯃ ꯆꯤꯊꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯦꯝꯃꯅ ꯊꯥꯔꯛꯄ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯨꯄꯥꯗꯨꯅꯁꯨ ꯌꯨꯝꯁꯤꯕꯨ ꯂꯩꯔꯥꯡ ꯍꯣꯏꯒꯤ ꯁꯤꯖꯅ ꯑꯧ ꯃꯥꯅꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯁꯦ ꯆꯤꯊꯤ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯂꯩꯔꯥꯡꯅ ꯊꯥꯔꯛꯄꯅꯤ ꯑꯣ ꯀꯔꯥꯏ ꯍꯥꯏꯅ ꯁꯤꯖꯁꯨ ꯆꯤꯊꯤꯗꯨ ꯂꯧꯗꯨꯅ ꯍꯥꯡꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯉꯛꯐꯝꯁꯨ ꯊꯣꯛꯄꯅꯤ ꯆꯤꯊꯤꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯕꯒꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯌꯨꯝꯗꯨꯗ ꯂꯩꯔꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯔꯅꯨ ꯑꯗꯨꯒ ꯏꯃꯥꯕꯨ ꯈꯨꯠꯁꯨꯃꯟ ꯌꯦꯟꯕ ꯅꯨꯃꯤꯠꯇ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯛꯂꯒ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯇꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯉꯛꯅ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯅꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦꯅꯦ ꯏꯆꯦꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕꯅꯣ ꯑꯣ ꯂꯪꯐꯩꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝꯁꯤꯗꯒꯤ ꯆꯪꯂꯛꯇ ꯈꯨꯡꯒꯪꯒꯤ ꯌꯨꯝꯗꯨꯗ ꯂꯩꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯃꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤꯗ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯨꯗꯣꯡꯊꯤꯕꯒ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯖꯥꯠꯅꯤ ꯍꯥꯏꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ ꯁꯣꯝꯗꯅ ꯂꯩꯔꯥꯡꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯇꯥꯛꯊꯣꯛꯇꯕꯅ ꯇꯤꯂꯣꯇꯃꯥꯒ ꯄꯥꯔꯤꯒꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯌꯨꯝꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯕꯥꯡꯃꯤꯟꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯂꯩꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯜꯂꯒ ꯃꯃꯥꯍꯣꯏ ꯂꯥꯛꯄ ꯐꯥꯎꯕꯗꯗꯤ ꯉꯥꯏꯈꯤꯒꯦ ꯍꯥꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯝꯅ ꯋꯥꯅ ꯈꯥꯡꯂꯕ ꯇꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯣꯏꯔꯛꯂꯕꯗ ꯇꯤꯂꯣꯇꯃꯥꯗꯨ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯃꯠꯂꯝꯃꯤ ꯂꯩꯔꯥꯡ ꯃꯥꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯈꯟꯅ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯄꯤꯊꯣꯛꯂꯝꯗꯦ ꯂꯩꯔꯥꯡꯁꯨ ꯆꯤꯡꯅꯈꯤꯗꯅꯕ ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯁꯅꯥꯏꯕꯦꯝꯃ ꯃꯌꯥꯝꯒꯤꯗꯤ ꯈꯨꯠꯁꯨꯃꯟ ꯂꯣꯏꯅ ꯄꯤꯔꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯄꯤꯕꯤꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯈꯨꯠꯁꯨꯃꯟ ꯅꯊꯤꯕꯣꯡꯗꯣ ꯂꯦꯝꯅ ꯆꯥꯕ ꯐꯪꯂꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯜꯂꯣ ꯁꯅꯥꯏꯕꯦꯝꯃ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗꯕꯅꯤ ꯆꯥꯟꯕꯤꯗꯨꯅ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕꯇ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨꯕ ꯃꯁꯤ ꯀꯣꯊ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯇꯥꯊꯦꯀꯣ ꯃꯁꯤ ꯃꯉꯛꯁꯦ ꯄꯥꯏꯔꯒ ꯑꯝꯇ ꯏꯟꯈꯣꯁꯦ ꯇꯤꯂꯣꯇꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯁꯨ ꯊꯦꯀꯣ ꯀꯩꯝꯇꯧꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯃꯥꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯅꯣꯏ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯟꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗꯨꯗꯒꯤ ꯂꯩꯔꯥꯡꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯟꯊꯔꯝꯃꯤ ꯃꯇꯥꯡꯗꯨ ꯍꯦꯛ ꯆꯥꯅ ꯁꯤꯖꯒ ꯃꯣꯏꯊꯥꯞꯀꯁꯨ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯅꯤ ꯁꯤꯖ ꯃꯆꯥꯅꯨꯄꯤꯕꯨ ꯇꯤꯂꯣꯇꯃꯥꯅ ꯂꯥꯛꯇꯅ ꯏꯟꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯇꯤꯂꯣꯇꯃꯥ ꯃꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨꯅ ꯏꯕꯦꯝꯃ ꯀꯥꯏꯅ ꯀꯧꯔꯒ ꯍꯨꯒꯠꯇꯅꯒ ꯇꯧꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯅ ꯏꯃꯥ ꯏꯕꯦꯝꯃ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ
ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯣ? ꯀꯔꯤ? ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯥꯏꯅ? ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅꯦ, ꯏꯆꯥꯅꯨꯄꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯣ? ꯃꯥꯅꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥꯅꯨꯄꯤꯗꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯖꯕ ꯁꯥꯔꯗꯅ꯫ ꯃꯣꯏꯊꯥꯞ, ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯥꯖꯗꯅ ꯅꯆꯥꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗ ꯐꯥꯎꯕ ꯄꯥꯟꯅꯅꯕꯅꯤ ꯍꯥꯏꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯀꯩꯅꯣꯕ ꯑꯩꯒꯤ ꯃꯥꯡꯗ ꯎꯍꯜꯂꯤꯕ ꯃꯌꯥꯝꯁꯦ? ꯏꯆꯦꯕꯦꯝꯃ, ꯏꯆꯥꯅꯨꯄꯤꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯕꯦꯝꯃ, ꯅꯃꯥ ꯏꯕꯦꯝꯃꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧꯅꯦꯍꯦ, ꯑꯗꯨꯒ ꯅꯅꯥꯎꯁꯤꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯉꯥꯡꯁꯤꯗꯕꯨ ꯀꯃꯥꯏꯅ? ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯍꯥꯏꯔꯒꯦꯕ꯫ ꯂꯩꯔꯥꯡ, ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯄꯨꯒꯤ ꯃꯆꯥꯅꯤ ꯈꯪꯗꯗꯧꯕꯅꯦꯕ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯃꯥꯁꯦ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯕꯤꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯛꯂꯣꯠꯇꯨꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯥꯝꯁꯦ ꯈꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯁꯛꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯃꯥꯅ ꯃꯗꯨ ꯄꯨꯝꯕ ꯈꯪꯕ ꯉꯝꯂꯤꯕꯁꯨ ꯊꯦꯀꯣꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨꯗꯒꯤ ꯈꯪꯕꯅꯤ ꯍꯥꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯇꯨꯡꯗ ꯁꯤꯖ ꯃꯃꯥ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯣꯏꯊꯥꯞ, ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯃꯛꯅ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯁꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯅꯣꯏꯒꯤ ꯐꯠꯇꯕ ꯁꯛꯂꯣꯟꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯒꯤ ꯇꯧꯁꯤꯟꯅꯔꯒ ꯏꯔꯜ ꯏꯊꯨꯝ ꯃꯨꯟꯒꯦ ꯈꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯅꯁꯛꯇꯣ ꯈꯪꯂꯕꯅꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯈꯣꯡꯒꯨꯜ ꯇꯥꯕꯒꯤ ꯑꯌꯥꯕ ꯐꯥꯎꯕ ꯄꯤꯗ꯭ꯔꯕꯅꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯉꯁꯥꯏꯗꯒꯤ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯣꯏꯊꯥꯞꯅ, ꯏꯆꯦ, ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ ꯁꯤꯖ ꯁꯥꯎꯅ꯫ ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯤꯟ ꯑꯃ ꯃꯃꯥ ꯃꯆꯥꯁꯤ ꯃꯉꯛꯁꯦ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯣ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯃ ꯑꯅꯤꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯂꯥꯡ ꯂꯥꯡꯅꯔꯕ ꯇꯨꯡꯗ ꯈꯔ ꯅꯦꯝꯊꯔꯛꯂꯒ ꯁꯤꯖꯅ ꯊꯦꯀꯣꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯣꯏꯊꯦꯝꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯍꯨꯃꯥꯡꯕꯨ ꯀꯥꯡꯉꯤ꯫ ꯊꯦꯀꯣꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ, ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯤ ꯑꯇꯩꯒ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ꯫ ꯌꯨꯝ ꯏꯪꯈꯣꯜ ꯃꯌꯥꯝꯁꯤ ꯏꯆꯥꯅ ꯑꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯔꯣ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯅꯕꯨ ꯑꯗꯨꯕꯨ ꯏꯆꯥ ꯅꯠꯇꯅ ꯃꯇꯤꯛ ꯆꯥꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯩꯔꯥꯡꯅ, ꯗꯥꯗꯥ, ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯇꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯁꯦ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯇꯥꯗꯅ ꯌꯥꯗꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯒ ꯏꯆꯜꯒꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯃꯈꯩ ꯌꯨꯝ ꯍꯤꯡꯈꯣꯜ ꯌꯦꯡꯁꯤꯟꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯇꯨꯡꯗ ꯂꯩꯔꯥꯡ ꯃꯃꯥ ꯃꯆꯥꯗꯨ ꯁꯍꯔꯗ ꯂꯩꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯀꯣꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯝꯈ꯭ꯔꯕꯗ ꯃꯥꯁꯨ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯍꯥꯡꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫